ꯑꯍꯥꯟꯕꯃꯛꯇꯗ 91.2 ꯃꯦꯒꯥꯍꯔꯠꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯑꯗꯣꯝꯒꯤ ꯍꯩꯖꯕ ꯑꯃꯗꯤ ꯂꯩꯖꯔꯤꯕ ꯇꯦꯂꯦꯟꯁꯤꯡ ꯎꯠꯊꯣꯛꯅꯐꯝ ꯎꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯒꯗꯧꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7630-944-377 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤꯡ ꯎꯠꯊꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯄꯨꯁꯄꯥ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯖꯗ꯭ꯔꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯍꯥꯏꯖꯔꯤ ꯍꯞꯇꯥ ꯑꯃꯗꯒꯤ ꯍꯞꯇꯥ ꯑꯃ ꯐꯥꯎꯕꯗ ꯀꯣꯜ ꯐꯪꯗꯕ ꯏꯁꯥꯒꯤ ꯇꯦꯂꯦꯟ ꯃꯌꯥꯝꯗ ꯇꯥꯍꯟꯅꯤꯡꯕꯒꯤꯗꯃꯛ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯤꯕ ꯀꯣꯂꯔꯁꯤꯡ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯑꯗꯣꯝꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯇꯨ ꯑꯣꯏꯕꯤꯌꯨ ꯑꯗꯣꯝꯒꯤ ꯂꯩꯖꯕ ꯇꯦꯂꯦꯟ ꯃꯌꯥꯝꯗ ꯎꯠꯊꯣꯛꯄꯒꯤ ꯇꯟꯖꯥ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯝꯕ ꯇꯦꯂꯦꯟ ꯃꯌꯥꯝꯒꯤꯗꯃꯛ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯏ ꯍꯥꯏꯕꯗꯣ ꯌꯦꯡꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯊꯧꯕꯥꯜꯅꯤꯉꯣꯝꯕꯝ ꯏꯊꯥ ꯂꯩꯔꯛꯇꯒꯤ ꯄꯦꯔꯃꯦꯁꯣꯔꯤ ꯀꯧꯏ ꯃꯦꯗꯥꯝ ꯔꯦꯗꯤꯑꯣ ꯁꯦꯠꯇꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯩꯅ ꯌꯥꯒꯗ꯭ꯔꯥ ꯈꯟꯕꯅꯦ ꯌꯥꯔꯕ ꯃꯦꯗꯥꯝ ꯍꯣꯏ ꯃꯦꯗꯥꯝꯒꯤ ꯗꯥꯏꯂꯣꯛ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ ꯑꯗꯨꯝ ꯐꯖꯅ ꯂꯥꯟꯊꯣꯛꯄꯤꯕꯅꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯗꯥꯏꯂꯣꯛ ꯑꯃ ꯂꯥꯟꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯔꯤ ꯗꯥꯏꯂꯣꯛ ꯇꯥꯃꯤꯟꯅꯁꯤ ꯃꯦꯗꯥꯝ ꯍꯧꯖꯔꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ ꯅꯅꯥꯎ ꯅꯨꯄꯥꯒ ꯁꯥꯟꯅꯔꯝꯃꯤꯔꯝꯃꯨꯀꯣ ꯅꯃꯥꯅ ꯍꯥꯏꯕꯤꯔꯛꯏꯅꯨꯀꯣ ꯏꯕꯦꯝꯃ ꯄꯟꯊꯧ ꯑꯄꯣꯛꯄ ꯑꯩꯁꯨ ꯂꯥꯛꯀꯦ ꯄꯟꯊꯧ ꯍꯥꯏꯍꯩꯗꯦ ꯏꯄꯥꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯆꯤꯡꯂꯣꯟ ꯂꯥꯟꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯪꯅ ꯆꯠꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯄꯟꯊꯧ ꯑꯄꯣꯛꯄ ꯄꯟꯊꯧ ꯂꯩꯇ꯭ꯔꯕꯗꯤ ꯄꯂꯦꯝ ꯏꯃꯥ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯄꯟꯊꯧ ꯏꯄꯥ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯅꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯏꯕꯦꯝꯃ ꯂꯥꯡ ꯀꯦꯡꯉꯣꯏꯁꯨ ꯆꯠꯂꯨꯗꯦ ꯏꯃꯨꯡꯗ ꯁꯨꯔꯨ ꯅꯥꯁꯤꯟꯗꯅ ꯂꯩꯔꯤꯕꯗꯨꯕꯨ ꯃꯁꯥꯅ ꯈꯪꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯤꯅ ꯍꯥꯏꯔꯒ ꯊꯕꯛ ꯁꯨꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯅꯃꯥ ꯑꯁꯤꯕꯅꯅꯦ ꯊꯥꯗꯔꯛꯄ ꯅꯠꯇꯦ ꯅꯪꯅ ꯅꯣꯡꯃꯒꯤꯅꯦ ꯅꯊꯤꯕꯣꯡ ꯅꯣꯡꯃ ꯀꯥꯔꯤꯕꯗꯣ ꯆꯦꯆꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯄ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯅꯦꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯅꯅꯦ ꯊꯕꯛ ꯁꯨꯍꯟꯒꯗꯕꯅꯤꯅꯦ ꯈꯪꯉꯕ ꯅꯪꯅ ꯁꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯎꯆꯦꯛ ꯂꯃꯩꯗꯣꯡ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯑꯩꯁꯨ ꯇꯤꯜꯂꯒꯦ ꯌꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ ꯆꯥꯗꯕ ꯇꯥꯕ ꯍꯣꯏ ꯅꯈꯣꯏꯅ ꯍꯥꯏꯕ ꯑꯩ ꯏꯜꯂꯒꯦ ꯏꯃꯥ ꯇꯣꯝꯕꯤꯒꯤ ꯌꯥꯊꯪ ꯏꯟꯕ ꯌꯥꯝꯅ ꯋꯥꯔꯦ ꯎꯆꯦꯛ ꯂꯃꯩꯗꯣꯡ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ ꯆꯥꯔꯔꯣꯏꯌꯦ ꯅꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯨꯡꯅ ꯁꯨꯝ ꯆꯥꯁꯟꯗꯅꯅꯦ ꯋꯥꯏꯔꯝ ꯇꯨꯔꯝ ꯁꯦꯠꯅꯦꯁꯨ ꯈꯪꯗꯦ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯄꯥ ꯆꯠꯈ꯭ꯔꯒ ꯅꯪꯅꯅꯦ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯕ ꯄꯂꯦꯝ ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯄꯂꯦꯝ ꯄꯟꯊꯧ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯕꯗꯨ ꯄꯩꯁꯥ ꯄꯣꯔꯛꯀꯅꯤ ꯑꯗꯨꯕꯨ ꯄꯂꯦꯝꯅ ꯂꯧꯁꯟꯈ꯭ꯔꯒ ꯃꯆꯥꯒꯤ ꯐꯤꯔꯣꯟ ꯀꯩꯀꯩ ꯂꯩꯅꯤ ꯈꯪꯗꯕ ꯄꯂꯦꯝ ꯅꯪꯕꯨ ꯑꯄꯣꯛꯄ ꯄꯣꯛꯇꯕ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯄꯂꯦꯝ ꯑꯉꯥꯡ ꯅꯪꯅ ꯑꯩꯅ ꯈꯟꯁꯤꯡꯉꯤꯕ ꯌꯦꯡꯉꯣꯟꯗ ꯁꯦꯝꯃ ꯇꯧꯔꯤꯁꯤ ꯌꯦꯡꯉꯦ ꯅꯪꯅꯦ ꯅꯪꯒꯤ ꯅꯄꯥ ꯄꯟꯊꯧꯗꯣ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯆꯐꯨ ꯃꯅꯨꯡꯒꯤ ꯉꯝꯖꯕꯗ ꯍꯥꯞꯄꯟꯕꯅ ꯅꯪꯅ ꯈꯔꯤꯗ ꯀꯔꯤꯅꯣ ꯅꯪ ꯍꯥꯠꯇꯣꯛꯀꯅꯣꯔꯥ ꯆꯦꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ ꯆꯦꯆꯦ ꯀꯔꯤ ꯅꯆꯦꯒꯤꯗ ꯈꯟꯕ ꯁꯥꯔꯤꯅꯦ ꯑꯉꯥꯡꯅ ꯀꯔꯤ ꯈꯪꯉꯤ ꯄꯥꯕꯤꯔꯣ ꯂꯣꯏꯖꯔꯒꯦ ꯃꯦꯗꯥꯝ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯦꯗꯥꯝꯅꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯂꯥꯟꯊꯣꯛꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ
Hello. Hello, ma'am. Good afternoon, ma'am. Good afternoon. Taram Loksari Sagi Ming Life from Highview. I give me qualify my eye like I give Binodini Comdram. Matam Queen Taro Drahabitare Puspa, Conjel say. Oh, me, my Anna, I crack Yaudana, they torn pung the baga, left. At the Dinga City phone fange, Ado Isagi has a battalion Sicarino Wigadoche. Monologue, Matilda Manga City Sabiti, but the Tabagi, Tazera. Hoi, how we don't. Bobo, Masidi, I call him Chicano. Lagi Kata, he told her to look at it. Saka, Matatundri, come high to Rizani Bo. Is he? I should know on the high get out even near. Sakto, Nachidi, Nankara Tondo, Namado, Nachidi, Habiti, but then Nimita, but the Kalaka or even Salo, shooting them on Saxon to Uru. Hoibo woke up with the two Uragi. Ado better cut the night Pizzato, we are the Guru. Saklama Pizzato, we do Bobo, it's all up in our Drani Bobo. Should be ma. Oh, what cursing a toy, Nakibana, Lamba Waba Power Theatre. It's one as should be and be even. Habitina better Cateragla, Puzzato, Zakibagi Mahina, see the Mapura Begitwaibu, Pomra, Mumina, Hanjakibagi Wadi, the woman had either the uncoutable. Cow the Yibo, Ado Imana, see better Kensina, Kalikan in a taxi. Jam na Canada do even. New the different sea, Matangin could better to any county. Our no either, and in a chava consider. Imo Aduda, La Canava Awa Anagi concert. Imo Adugin no be or be Sati Gunti and Duna. How Nelonter Kanga Puzaka, Savana. Talk at the Bakudonsi, Bakayada, he can be even in Ibiama. Nakoi Imatibo. Imum Sigimo in a Pangeri Batia. I quite a delight of Gamna Paraban. Ako'y di lari siyo hay jahoda ba nina. Gita adu pa ba hay teriye. Adu mana niya. Bobo, gita pa adra ba siyo niya. Asopal sulog tao hay nakibili ba. Adu na yaman nung siya kare. Namagi niya. Yaman na lady ko na sachi. Hay nang siyo niya. Sara maghiyan bangam dra ba siyo niya. Ay nalibat sabi tigi wari doon yung simu ko. Ngasikali ang gikumakani pa na numisida. Nupi yo'y bi kuding magnasati sabi tigi wari butazara ba. Ningsing jaraba, mahaking maming ningsing jaraba. La kadaba dukada sapunama. La nila tayo da takiba oira sano haina iso nga bora piram labaniya. Ningsing mo, nahaki bora oiga daw riba doa. Guli tada ba giyan taba iso no pa ama iso na pinabina ba. Ay ma, ay ko ibuking wari sidi. Ay ko. Namana tiri ba gitage supa slok siya. Amok tatasi. Sibani asita ba siya. Niyoy ba iko'y nagita pa ba ngamdra ba so. Layramba pa pawa ko ihayibani tahaw tamin na. Ganga Gita Sabitri Sita Saita Patibata Brahma Bali Brahma Vidya Tisandhya Mukti Dayini Ardhamata Siddhananda Bhavagani Bhamti Nasini Vedatayi Parananda Tathata Jnana Manjuri. Nagsidara. Bubong nung budi nung si ado kalino kang dihawa. O gita hay ba niya kisnaga rin buhay sana ba niya. Islo para da ko imiyoy ba siya ran ko bang pang niya ba do. Luon niya pa ba ngam dreba sino magi asige super slok siya. Tara ba di niyoy bagi papo ena gita ada ibiram dana mahal para ingon na tahalin niya do mana pugata o ba siya ide. Nga siya ko'y taja ba pang niya para ba niya. Salo sa tong duro. Huri alam magwari pa na sa sabiti batagi maramda. Hoy bubog tong do charurage. Head libi yo bubo ako'y di pang ba na angangin na kang daba. Hoy bubo huri alirage. Sa tong duro salo. Ngayon lo sindare sayda. Tagachari yam na fajarba monolog yam nungay na tajay. Tagachari. Handang marak se ko'y lab talent han ki thorom se saruk yabirak singna ko'y isay su hek sakpa matamda dagi dialogue tawrog su mapung phadana dum tawbani he ataba sing de hek nungay tabado kharagadi oibani do ngasi ahan ba caller ani hay tare mem ani gi dialogue yang phajai mayam nungay na tabiram gani hay ba khanjai
ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯅꯕꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯅꯤ ꯑꯗꯣꯝꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯣꯝꯒꯤ ꯇꯦꯂꯦꯟ ꯐꯖꯔꯕꯗꯨꯅ ꯃꯌꯥꯝꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯅꯤꯔꯃꯂꯥ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ Hello, good afternoon, Diamond. ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯁꯃꯔꯥꯝꯗꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯆꯦꯟꯗ꯭ꯔꯣ ꯃꯩꯇꯩ ꯏꯁꯥꯒꯤ ꯍꯩꯖꯕ ꯃꯌꯥꯝꯗ ꯀꯔꯤ ꯂꯥꯟꯊꯣꯛꯄꯤꯗꯧꯔꯤ ꯑꯩ ꯏꯁꯩ ꯑꯃꯈꯛ ꯁꯛꯆꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯁꯨꯝ ꯉꯁꯤꯒꯤꯗꯤ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯇ꯭ꯔꯦ ꯀꯀꯥ ꯑꯗꯣ ꯑꯇꯣꯞꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯗꯥꯏꯂꯣꯒꯀꯨꯝꯕꯒꯗꯤ ꯂꯩꯕꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯂꯩꯔꯔꯣꯏ ꯏꯁꯩ ꯑꯃꯇ ꯁꯛꯁꯤꯔꯅ ꯇꯧꯖꯔꯛꯄꯅꯤ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯃ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯊꯪꯒꯤꯗ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯣ ꯊꯥꯒꯠꯆꯔꯤ Hello. 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 Hello, Tajari isagi ming laifam haibiu. Irengmandagi Radhamon. Taram nokjari isagi haijaba talent si karina tawbigadoise. ꯑꯣ ꯍꯥꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯃꯗꯤ ꯂꯤꯔꯝꯃꯦ ꯑꯗꯨ ꯂꯣꯏꯗꯕꯒꯤ ꯃꯈꯥꯗꯣ ꯍꯥꯏꯐꯦꯠ ꯁꯝꯖꯔꯛꯀꯦ ꯑꯗꯨ ꯅꯤꯡꯁꯤꯡꯕꯗꯪ ꯌꯦꯡꯒꯦ Hoi hoi. ꯃꯃꯥ ꯂꯨꯈꯥꯕꯤ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤ ꯃꯩꯅ ꯍꯧꯈ꯭ꯔꯕꯅꯦꯀꯣ ꯑꯗꯣ ꯅꯤꯡꯊꯧꯗꯨꯅ ꯃꯥꯁꯦ ꯆꯦꯡ ꯆꯥꯛ ꯄꯤꯗꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯊꯝꯈ꯭ꯔꯕꯅꯦꯕꯀꯣ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯅꯤꯡꯊꯧ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒꯤꯗꯤ ꯂꯣꯏꯄꯣꯠ ꯇꯥꯕꯅ ꯑꯉꯝꯕ ꯇꯥꯟꯅꯕ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯁꯒꯣꯜ ꯃꯃꯥ ꯃꯆꯥ ꯊꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯝꯕꯣꯜ ꯑꯃ ꯊꯦꯠꯂꯒ ꯃꯆꯥꯅ ꯀꯔꯝꯕꯅꯣ ꯃꯃꯥꯅ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯑꯗꯨꯗ ꯅꯤꯡꯊꯧꯁꯤꯅ ꯃꯥꯏ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯥꯏ ꯄꯥꯟꯖꯤ ꯌꯦꯡꯕꯗ ꯉꯍꯥꯟ ꯌꯥꯝ ꯐꯥꯎꯈꯤꯕ ꯂꯨꯈꯥꯏꯕꯤ ꯃꯆꯥꯗꯣ ꯀꯧꯈꯠꯁꯤ ꯅꯤꯡꯊꯧ ꯃꯗꯨ ꯀꯧꯈꯠꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯁꯦ ꯍꯥꯏꯗ ꯃꯥꯁꯦ ꯀꯧꯈꯠꯂꯦ ꯀꯧꯈꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯂꯥꯛꯑꯦ ꯅꯤꯡꯊꯧ ꯀꯔꯤ ꯌꯥꯊꯪ ꯄꯤꯒꯗꯕꯅꯣ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯂꯨꯈꯥꯏꯕꯤ ꯃꯆꯥꯗꯨꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯍꯥꯏꯗ ꯃꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯁꯖꯤꯀꯣꯛꯊꯣꯡ ꯑꯃ ꯊꯥꯟꯕꯤꯔꯨꯔꯣ ꯑꯗꯨꯒ ꯏꯁꯤꯡ ꯀꯣꯟꯇꯦꯡ ꯑꯃ ꯊꯝꯕꯤꯔꯣ ꯒ꯭ꯔꯥꯎꯟꯁꯤꯗ ꯏꯅꯥ ꯏꯁꯤꯡ ꯃꯌꯥꯝ ꯇꯧꯔꯒ ꯁꯒꯣꯜ ꯑꯅꯤꯁꯤ ꯔꯥꯎꯟ ꯇꯥꯜꯂꯁꯦꯅ ꯇꯥꯜꯍꯜꯂꯦ ꯇꯥꯜꯍꯜꯂ ꯃꯇꯨꯡꯗ ꯋꯥꯔ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏ ꯁꯖꯤꯛ ꯊꯝꯃꯤꯕ ꯏꯁꯤꯡ ꯊꯝꯕꯤꯗꯨ ꯍꯣꯏꯖꯜꯂꯦ ꯍꯣꯏꯖꯟ ꯀꯥꯟꯗꯗꯤ ꯄꯤꯕ ꯀꯩꯅꯣꯁꯦ ꯃꯆꯥ ꯑꯣꯏꯔꯤꯕꯗꯨꯅꯗꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯕꯗꯀꯣ ꯋꯥꯔꯤꯁꯦ ꯏꯁꯤꯡ ꯊꯛꯑꯦ ꯃꯆꯥꯗꯨꯅ ꯃꯄꯤꯗꯨꯅ ꯁꯖꯤꯛ ꯆꯥꯏ ꯅꯤꯡꯊꯧ ꯁꯖꯤꯛ ꯆꯥꯔꯤꯁꯤꯅ ꯃꯄꯤꯅꯤ ꯏꯁꯤꯡ ꯊꯛꯏꯁꯤꯅ ꯃꯆꯥꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯁꯣꯝꯗ ꯅꯤꯡꯊꯧꯗꯨ ꯍꯪꯀꯥꯟꯗ ꯆꯨꯝꯃꯦꯅ ꯑꯃꯨꯛ ꯅꯤꯡꯊꯧꯗꯨ ꯃꯥꯅ ꯃꯥꯏ ꯄꯥꯛꯇꯅ ꯂꯣꯏ ꯄꯣꯠꯇꯣ ꯃꯥꯅ ꯑꯃꯨꯛ ꯂꯧꯔꯦ ꯂꯧꯔ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯅꯤꯡꯊꯧꯁꯤꯅ ꯃꯁꯤꯒꯤ ꯈꯨꯡꯒꯪꯗ ꯁꯤꯒꯤ ꯅꯤꯡꯊꯧꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯅꯝꯊꯁꯤꯒꯦꯅ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯩ ꯃꯇꯣꯟꯁꯤ ꯆꯞ ꯃꯥꯟꯅꯅ ꯇꯨꯝꯃꯒ ꯑꯃꯨꯛ ꯁꯤꯅ ꯃꯀꯣꯛ ꯀꯔꯝꯕꯅꯣ ꯁꯤꯅ ꯃꯇꯣꯟ ꯀꯔꯝꯕꯅꯣ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯍꯪꯉꯛꯄ ꯌꯥꯏ ꯍꯪꯉ ꯃꯇꯨꯡꯗ ꯑꯗꯨꯁꯨ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯂꯨꯈꯥꯏ ꯃꯆꯥꯁꯤꯅ ꯅꯤꯡꯊꯧ ꯃꯁꯤꯒꯤ ꯎꯁꯤ ꯏꯁꯤꯡꯗ ꯇꯥꯎꯍꯜꯂꯤ ꯏꯁꯤꯡꯗ ꯇꯥꯎꯍꯜꯂ ꯌꯦꯡꯀꯥꯟꯗ ꯃꯀꯣꯛ ꯑꯁꯤꯅꯗꯤ ꯑꯗꯨꯝ ꯆꯥꯎ ꯃꯥꯟꯅꯔꯁꯨ ꯈꯔ ꯂꯨꯝ ꯃꯥꯜꯂꯦ ꯑꯗꯨꯅ ꯂꯨꯝꯊꯂꯛꯏ ꯁꯤꯅ ꯃꯀꯣꯛꯅꯤ ꯁꯤꯅ ꯃꯇꯣꯟꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯃꯥꯅ ꯃꯥꯏ ꯄꯥꯛꯑꯕ ꯑꯗ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯤ ꯑꯩꯅ ꯅꯝꯊꯕ ꯉꯝꯃꯣꯏꯗꯣꯔꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯤ ꯂꯨꯈꯥꯏ ꯃꯆꯥꯁꯤ ꯃꯥꯒꯤ ꯃꯔꯝꯗꯝꯗꯨꯗ ꯀꯧꯔꯒ ꯍꯥꯟꯅꯅꯕ ꯁꯤꯟꯕ ꯖꯥꯠꯅꯤ ꯑꯗꯨꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯃꯥꯅ ꯑꯩꯕꯨ ꯍꯥꯟꯅꯗꯨꯒꯤ ꯇꯧꯔꯕꯅꯤꯅ ꯆꯠꯇꯕꯗꯤ ꯌꯥꯗꯦꯅ ꯆꯠꯂꯤ ꯆꯠꯀꯥꯟꯗ ꯅꯤꯡꯊꯧꯗꯨꯒꯤ ꯀꯣꯅꯨꯡꯗꯨꯗ ꯆꯠꯀꯥꯟꯗ ꯃꯣꯏꯒꯤ ꯁꯨꯔꯨꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯎꯜ ꯑꯌꯤꯡꯕ ꯊꯝꯃꯒ ꯑꯗꯨꯒꯤ ꯀꯣꯝ ꯃꯅꯨꯡꯗ ꯊꯝꯅꯕ ꯍꯣꯠꯅꯩ ꯑꯩꯗꯤ ꯏꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯑꯃꯇꯒ ꯄꯤꯔꯣꯏ ꯃꯣꯏꯅꯤꯁꯤ ꯂꯩ ꯑꯍꯤꯡ ꯆꯨꯞꯄꯗꯨ ꯃꯅꯥꯏ ꯃꯁꯤꯡ ꯃꯌꯥꯝ ꯊꯥꯔꯛꯇꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯁꯤꯔꯕ ꯌꯦꯡꯉꯨꯁꯨ ꯁꯤꯔꯝꯃꯗꯧꯅꯤ ꯑꯍꯤꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯝꯃ ꯁꯤꯕꯣꯅ ꯍꯥꯏ ꯆꯠꯀꯥꯟꯗ ꯃꯣꯏꯅꯤꯁꯤ ꯁꯤꯕꯁꯦꯅ
ꯅꯣꯡꯉꯥꯜꯂ ꯌꯦꯡꯕ ꯀꯥꯟꯗ ꯃꯜ ꯑꯣꯟꯅꯗꯅ ꯍꯤꯡ ꯂꯩꯔꯝꯃꯤ ꯑꯁ ꯃꯁꯤꯗꯤ ꯃꯆꯤꯟ ꯇꯧꯁꯤꯁꯨ ꯅꯝꯕ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯂꯨꯈꯥꯏ ꯃꯆꯥꯁꯨ ꯍꯥꯞꯄ ꯉꯝꯃꯔꯣꯏ ꯑꯗꯨꯅꯗꯤ ꯃꯥꯁꯤ ꯑꯩꯈꯣꯏ ꯂꯩꯄꯥꯛꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯤꯔꯒ ꯂꯩꯄꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯍꯜꯂ ꯊꯝꯃꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯤꯡꯊꯧꯗꯨꯒ ꯂꯨꯈꯥꯏ ꯃꯆꯥꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯄꯤꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯗꯨꯃꯥꯏꯅ ꯄꯥꯟꯈꯤ ꯃꯈꯥꯁꯤ ꯍꯌꯦꯡ ꯋꯥꯡ ꯐꯖꯔꯦ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯤꯕꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯅ ꯁꯥꯡꯕꯗꯒꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯏꯄꯤꯁꯣꯗ ꯑꯃꯗ ꯑꯃꯨꯛ ꯂꯤꯕꯤꯔꯣ ꯍꯥꯏꯗꯅ ꯍꯣꯏ ꯇꯧꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯀꯣꯜ ꯐꯪꯗꯅ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯦꯗꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯃꯦꯗꯥꯝ ꯑꯩ ꯋꯥꯡꯖꯤꯡ ꯕꯖꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯔꯛꯇꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯔꯟꯖꯅꯥꯅꯤ ꯃꯦꯗꯥꯝ ꯃꯦꯗꯥꯝ ꯔꯟꯖꯅꯥ ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯗꯥꯏꯂꯣꯛꯇꯤ ꯑꯣꯏꯕꯤꯔꯝꯃꯅꯤ ꯃꯣꯅꯣꯂꯣꯛ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯦꯗꯥꯝ ꯇꯥꯃꯤꯟꯅꯁꯤ ꯊꯣꯛꯄꯤꯒꯤꯅꯨꯀꯣ ꯑꯩꯗꯤꯅꯦ ꯊꯣꯛꯄꯤꯒꯤꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯅꯠꯇ꯭ꯔꯣ ꯍꯤꯗꯥꯛ ꯆꯥꯗꯅ ꯂꯩꯔꯤꯗꯣ ꯃꯥꯏ ꯇꯥꯏꯇꯣꯟꯗꯣ ꯂꯥꯛꯑꯒꯅꯦ ꯑꯃꯨꯛ ꯀꯧꯔꯔꯅꯤ ꯊꯣꯛꯄꯤꯒꯤꯅꯨꯀꯣ ꯑꯩꯗꯤꯅꯦ ꯊꯣꯛꯑꯗꯤꯅꯦ ꯅꯥꯇꯩ ꯆꯥꯅꯔꯣꯏ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯅꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯊꯣꯛꯏꯕ ꯑꯩꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯈꯪꯉꯤꯕꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯊꯣꯛꯎꯔ ꯀꯩꯗꯧꯗꯣꯏꯅꯣ ꯑꯣ ꯈꯪꯉꯦ ꯑꯗꯨꯃꯥꯏꯅꯅꯦ ꯇꯥꯠ ꯄꯥꯠ ꯇꯧꯔꯒꯅꯦ ꯅꯥꯊꯩꯔꯒ ꯆꯠꯈꯤꯗꯧ ꯍꯣꯠꯅꯔꯤꯗꯣ ꯑꯩ ꯈꯪꯉꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯁꯤꯗꯩꯁꯤꯗ ꯁꯝꯕꯟ ꯈꯔ ꯊꯤꯡꯗꯧꯕ ꯂꯩꯔꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯊꯤꯡꯖꯤꯟꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯥꯁꯨ ꯅꯥꯔꯔꯣꯏ ꯃꯅꯥ ꯃꯁꯤꯡꯁꯨ ꯆꯥꯔꯅꯤ ꯁꯟꯅꯁꯨ ꯆꯪꯉꯔꯣꯏ ꯑꯗꯨ ꯅꯠꯇꯕꯤꯗꯅꯦ ꯅꯥꯊꯩꯔ ꯆꯠꯈ꯭ꯔꯒꯅꯦ ꯀꯅꯥꯗꯅꯣ ꯃꯗꯨꯗ ꯅꯁꯥꯁꯨ ꯉꯝꯃꯣꯏ ꯑꯩꯉꯣꯟꯗ ꯑꯋꯥꯕꯁꯨ ꯇꯥꯔꯔꯣꯏ ꯄꯩꯁꯥꯁꯨ ꯇꯤꯡꯉꯔꯣꯏ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯏꯁꯥꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤꯅꯦ ꯃꯤꯅ ꯋꯥꯔꯛꯄꯗꯅꯦ ꯐꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯗꯨꯒꯤ ꯑꯁꯥꯗꯨ ꯊꯝꯕꯤꯒꯅꯨ ꯑꯩꯗꯤ ꯐꯠꯇꯦ ꯍꯥꯏꯖꯅꯨ ꯑꯣ ꯑꯩ ꯃꯅꯤꯡꯗꯅꯦ ꯌꯦꯟꯗꯦꯝ ꯆꯥ ꯈꯤꯇ ꯐꯨꯈꯤꯒꯦꯀꯣ ꯁꯤ ꯃꯐꯝꯁꯦ ꯁꯝꯕ ꯊꯤꯡꯕ ꯂꯣꯏꯔꯒꯅꯦ ꯑꯝꯇ ꯇꯧꯈꯥꯏꯕꯤꯔꯝꯃꯣ ꯑꯣ ꯇꯥꯏꯇꯣ ꯑꯧꯅꯦ ꯑꯣ ꯑꯁꯥꯏꯐꯥꯎ ꯆꯧꯁꯤ ꯂꯥꯎꯅꯦ ꯉꯥꯏꯈꯣ ꯅꯇꯩꯃꯗꯣ ꯃꯅꯤꯡꯂꯣꯝ ꯆꯠꯈ꯭ꯔꯤ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯑꯩ ꯑꯁꯥꯏꯗ ꯉꯥꯏꯔꯝꯃꯒꯦꯀꯣ ꯍꯣꯏ ꯍꯩꯃꯥ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦꯃꯤ ꯁꯤꯕꯣ ꯁꯤꯝꯇ ꯇꯧꯁꯟꯕꯤꯔꯝꯃꯣꯅ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯕꯗꯨꯕꯨ ꯃꯥꯏ ꯇꯥꯏꯇꯣꯟꯗꯨ ꯁꯣꯏ ꯂꯥꯛꯑꯝꯒꯅꯦꯕꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯕ ꯐꯩ ꯇꯧꯒꯦꯀꯣ ꯑꯩ ꯏꯟꯖꯥꯡꯗꯨꯅꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯖꯟꯒꯦ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯥꯏꯔꯛꯁꯅꯨ ꯑꯩꯅ ꯇꯧꯕꯗꯤ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯔꯦꯗ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯈꯟꯗ꯭ꯔꯦ ꯑꯋꯥꯕꯁꯨ ꯂꯩꯇ꯭ꯔꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯁꯨ ꯒ꯭ꯂꯥꯁ ꯑꯃ ꯇꯥꯁꯟꯈ꯭ꯔꯕꯅꯤꯅ ꯐꯔꯦ ꯃꯦꯝꯇꯣꯟ ꯀꯔꯤꯅꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯑꯃꯨꯛ ꯂꯥꯛꯑꯕ꯭ꯔꯥ ꯅꯈꯣꯡ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯍꯨꯁ ꯋꯥꯇꯥꯁꯤꯗꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯧꯕꯗꯣ ꯇꯜꯂꯦ ꯁꯤꯗꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯕ ꯇꯜꯂꯕꯗꯤꯅꯦ ꯅꯁꯥꯅ ꯈꯪꯅ ꯑꯩꯅ ꯉꯁꯥꯏꯅ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯁꯝꯕꯟꯁꯤꯗ ꯊꯤꯡꯖꯟꯅꯕ ꯇꯧꯕꯤꯔꯝꯃꯣ ꯇꯧꯊꯣꯛꯄꯤꯔꯝꯃꯣꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯪ ꯇꯥꯏꯇꯣꯜꯗꯨꯗꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯄꯨꯔ ꯆꯠꯂꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯩꯅ ꯀꯌꯥꯅ ꯑꯩꯅ ꯁꯤꯒ ꯇꯤꯟꯅꯕꯤꯔꯅꯣ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯅꯪ ꯃꯤ ꯄꯛꯄꯗꯨ ꯇꯧꯒꯅꯨꯅꯦ ꯑꯩ ꯍꯥꯏꯐꯦꯠꯇ ꯑꯁꯥꯏ ꯆꯠꯂꯨꯕꯩ ꯋꯥꯅꯤꯅꯦ ꯅꯪ ꯍꯥꯏꯐꯦꯠꯇ ꯉꯁꯥꯏꯗ ꯆꯠꯂꯨꯕꯗ ꯅꯈꯣꯡ ꯐꯩꯔꯒ ꯂꯥꯛꯑꯦ ꯅꯈꯣꯡ ꯑꯣꯜꯂꯒ ꯂꯥꯛꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯁꯥꯏꯕ ꯆꯠꯄꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯛꯀꯤꯡ ꯆꯠꯄꯤꯌꯣ ꯋꯥꯛꯀꯤꯡ ꯆꯠꯄꯗ ꯃꯁꯥ ꯂꯣꯏ ꯐꯅꯔꯤꯕ ꯉꯥꯛꯇꯅꯦ ꯑꯗꯨ ꯅꯠꯇꯦꯅꯦ ꯑꯁꯥꯏꯕꯛꯇꯅꯦ ꯍꯥꯏꯔꯒ ꯅꯈꯣꯡ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯥꯛꯏꯕꯗꯣ ꯑꯩ ꯈꯪꯉꯣꯏꯗꯧꯕꯩ ꯅꯤꯡꯕ꯭ꯔꯣ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯄꯛꯑꯒ ꯋꯥ ꯉꯥꯡꯉꯅꯨ ꯆꯥꯛ ꯆꯥꯒꯦ ꯑꯣ ꯆꯥꯕꯤꯔꯣꯁꯦ ꯌꯦꯡꯉꯣ ꯍꯥꯕ ꯌꯥꯕꯤꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯔꯤ ꯏꯟꯖꯥꯡꯅꯣꯅꯦ ꯑꯣ ꯌꯦꯡꯉ ꯈꯪꯒꯅꯤꯌꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯛꯇ꯭ꯔꯁꯨ ꯑꯁ ꯁꯧꯒ꯭ꯔꯤꯅꯤ ꯁꯤꯕꯨ ꯀꯅꯥꯅ ꯆꯥꯏꯕꯅꯣ ꯊꯣꯡꯉꯤꯁꯤ ꯈꯤꯇ ꯍꯥꯎꯕ ꯃꯆꯨ ꯃꯃꯦꯟ ꯇꯥꯕ ꯑꯝꯇꯁꯨ ꯊꯣꯡꯉꯣ ꯁꯤ ꯁꯧꯒ꯭ꯔꯤꯁꯤ ꯃꯁꯤ ꯑꯩꯗꯤ ꯂꯥꯏꯔꯤ ꯅꯣꯏꯕꯨ ꯌꯣꯠꯄ ꯌꯥꯕ꯭ꯔꯥ ꯏꯃꯦ ꯑꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯔꯅꯣ ꯑꯗꯣꯝꯇ ꯌꯣꯠꯄ ꯌꯥꯕꯗꯣ ꯑꯗꯨꯝ ꯌꯣꯠꯄꯤꯔꯣ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯊꯨꯝꯒ ꯇꯣꯠꯀꯦꯔꯥ ꯏꯁꯤꯡꯒ ꯇꯣꯠꯀꯦꯔꯥ ꯑꯗꯨꯝ ꯆꯥꯖꯈꯔꯦ ꯑꯩ ꯏꯁꯥ ꯐꯠꯇ꯭ꯔꯁꯨ ꯅꯣꯏ ꯐꯅꯕ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯍꯥꯏꯁꯦ
ꯑꯣ ꯈꯟꯕꯤꯔꯨꯅꯨ ꯑꯩꯈꯣꯏ ꯏꯁꯥ ꯐꯕ ꯐꯠꯇꯕ ꯈꯟꯕꯤꯔꯨꯔꯅꯨ ꯑꯗꯣꯝꯇ ꯐꯅꯕꯅꯦ ꯈꯟꯕꯤꯔꯣ ꯑꯗꯣꯝꯒꯤ ꯐꯅꯕ ꯅꯠꯇ꯭ꯔꯣ ꯑꯗꯣꯝꯅ ꯆꯠꯄꯤꯔꯤꯗꯨꯕꯣ ꯑꯗꯨꯗꯤ ꯍꯥꯏꯅꯨꯍꯦ ꯌꯦꯟꯕꯤꯅꯕ ꯃꯆꯥ 20-30 ꯀꯣꯜꯂꯒ ꯃꯄꯤ ꯑꯃꯅ ꯊꯥꯛꯏꯃꯤ ꯅꯪꯗꯤ ꯅꯈꯣꯡ ꯇꯦꯛꯄꯁꯨ ꯅꯠꯇꯦ ꯅꯈꯨꯠ ꯇꯦꯛꯄꯁꯨ ꯅꯠꯇꯦ ꯅꯆꯥ ꯑꯃꯒ ꯑꯩ ꯑꯃꯒ ꯊꯥꯛꯄꯗ ꯅꯪ ꯌꯥꯝ ꯋꯥꯔꯕꯣ ꯍꯥ ꯑꯩ ꯅꯨꯡꯉꯥꯏꯍꯜꯂꯛꯈꯤꯗꯣꯔꯤꯃꯤꯅꯦꯍꯦ ꯅꯣꯏꯕꯣ ꯑꯩ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯉꯤꯃꯤꯅꯦꯍꯦ ꯑꯣ ꯄꯦꯜꯂꯦ ꯅꯪꯅꯅꯦ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯧꯔꯤꯕꯗꯣ ꯄꯦꯟꯖꯔꯦ ꯋꯥꯍꯩꯗꯨꯅꯅꯦ ꯄꯦꯜꯂꯦ ꯄꯦꯟꯖꯔꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯗꯤꯅꯦ ꯂꯥꯏꯔꯕꯥꯛꯇ ꯌꯧꯔꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯑꯗꯨꯅꯅꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯒ ꯀꯔꯤꯝꯇ ꯄꯥꯖꯗ꯭ꯔꯦ ꯌꯦꯟꯕꯤꯅꯅꯦ ꯃꯆꯥ 20-30 ꯀꯣꯟꯕꯗꯣ ꯑꯣꯟꯕꯗꯣ ꯆꯦꯜꯂꯤꯕꯗꯣ ꯌꯦꯟꯗꯤ ꯌꯦꯟ ꯉꯥꯅꯨꯗꯤ ꯉꯥꯅꯨ ꯃꯣꯏꯅ ꯎꯆꯦꯛ ꯋꯥꯌꯥ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯅꯣꯏꯅ ꯄꯨꯁꯜꯂꯒ ꯑꯩꯈꯣꯏ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯅꯨꯄꯥꯅꯤ ꯑꯩꯈꯣꯏꯗꯤ ꯇꯧꯅꯤꯡꯕꯗ ꯇꯧꯕꯅꯤ ꯆꯠꯅꯤꯡꯕꯗ ꯆꯠꯄꯅꯤ ꯍꯥꯏꯗꯅ ꯇꯧꯔꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯦꯗꯥꯝ ꯔꯟꯖꯅꯥꯒꯤ ꯗꯥꯏꯂꯣग ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯨꯉꯥꯎꯕ ꯁꯥꯕꯒꯤ ꯃꯇꯥꯡꯁꯤꯁꯨ ꯌꯥꯝ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏ ꯍꯥꯏꯕ ꯇꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯑꯗꯣ ꯃꯇꯝꯗꯤ ꯌꯥꯝ ꯍꯦꯟꯅ ꯄꯤꯖꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯡꯗ ꯑꯃꯨꯛ ꯃꯈꯥ ꯁꯟꯊꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯈꯪꯖꯒꯦ ꯍꯣꯏ ꯑꯩꯁꯤ ꯏꯔꯦꯡꯕꯜ ꯍꯋꯥꯏꯔꯣꯗꯒꯤꯅꯦ ꯃꯦꯗꯥꯝ ꯁꯥꯔ ꯀꯣꯉꯥꯡ ꯃꯥꯜꯂꯤꯀꯣ ꯈꯣꯟꯖꯦꯜꯁꯦ ꯑꯗꯨꯝ ꯈꯪꯖꯔꯦ ꯗꯥꯏꯂꯣग ꯐꯖꯕ ꯑꯃ ꯄꯨꯕꯤꯔꯛꯑꯝꯒꯅꯤ ꯈꯟꯖꯩ ꯇꯥꯃꯤꯟꯅꯁꯤ ꯑꯣ ꯑꯩꯁꯦ ꯏꯄꯣꯝꯗꯒꯤ ꯂꯧꯊꯣꯛꯄ ꯗꯥꯏꯂꯣग ꯑꯝꯇꯪ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯇꯥꯃꯤꯟꯅꯁꯦ ꯁꯥꯔ ꯍꯧꯕꯤꯔꯛꯑꯣ ꯍꯧꯖꯔꯒꯦ ꯍꯧꯕꯤꯔꯛꯑꯣ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯗꯣ ꯑꯋꯥꯡꯒꯤ ꯇꯣꯝꯕꯒꯤ ꯃꯆꯥꯗ ꯊꯥꯖꯒꯦ ꯇꯧꯕꯅꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯤ ꯐꯕ꯭ꯔꯥ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯝꯇ ꯇꯝꯃꯨꯅ ꯏꯅꯦ ꯌꯥꯝ ꯐꯩ ꯃꯥ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯤꯉꯣꯟꯗ ꯀꯥꯏꯕ ꯅꯠꯇꯦ ꯃꯔꯛꯇ ꯒꯟꯖꯥꯒꯨꯝꯕ ꯌꯨꯒꯨꯝꯕ ꯈꯔ ꯊꯩ ꯏꯃꯥ ꯏꯄꯦꯝꯃ ꯑꯩꯅ ꯌꯥꯎꯕꯗꯨꯕꯨ ꯒꯟꯖꯥꯒ ꯌꯨꯒ ꯊꯕꯛ ꯏꯃꯥ ꯏꯄꯦꯝꯃ ꯍꯥꯏꯌꯨ ꯃꯈꯥ ꯇꯥꯎ ꯃꯥꯒꯤ ꯀꯃꯥꯏꯅ ꯇꯧꯏ ꯏꯅꯦ ꯃꯥꯒꯤ ꯃꯔꯛꯇ ꯌꯦꯟꯗꯒꯁꯨ 2-3 ꯏꯃꯥ ꯏꯄꯦꯝꯃ ꯌꯦꯟꯗꯁꯨ ꯂꯩꯔꯨꯕ ꯃꯥꯁꯦ ꯍꯥꯏꯌꯨ ꯃꯈꯥ ꯇꯥꯎ ꯑꯗꯨꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯄꯤꯒꯗꯣꯔꯤꯕ ꯏꯅꯦ ꯃꯔꯛꯇ ꯁꯟꯒ ꯍꯨꯔꯥꯟꯕꯒꯤ ꯃꯤꯅ ꯐꯥꯗꯅ ꯀꯦꯁꯀꯥꯁꯨ 4-5 ꯂꯩꯕꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯒꯗꯕꯗꯨꯕꯨ ꯁꯟꯒꯥꯁꯨ ꯃꯔꯛꯇ ꯍꯨꯔꯥꯜꯂꯕ ꯌꯥꯎꯕꯗꯨ ꯏꯃꯥ ꯏꯄꯦꯝꯃ ꯍꯥꯏꯌꯨ ꯃꯈꯥ ꯇꯝꯃꯨ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯀꯃꯥꯏꯅ ꯇꯧꯏ ꯏꯅꯦ ꯃꯥ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡ ꯅꯠꯇꯦ ꯃꯔꯛꯇ नंबर 4 खरा टेबलेट खरा इमा अगी इचा लेगदब नुपाबू इने मवा नंबर 4 टेबलेट का चार इमा इचा पीरो इबुंगो इचा पीरोको नागीबेम नंबुने थाजगे नैना खलुबजीबू इमा निशा पुनम नोई चारम इमा इचा मांगनिको ममा मपा इमा इमा मैडम मसाई लोसनजरगे याम फजरे याम नुंगाइरे सार कोंगांग थरोम सरु याबिरकपा ngасidi caller singna yamna nungairaba dialogue haitare mayamna tabada hek nungaigadaba mawongda lanthokpirakpa hanana thagachari makha tarakpa caller da khulongchaba bijage sandoksariba thorom asida sisinajariba akhoi number 7630944377 Hello. Hello. Phone to jere bai samajme la kai degi alarm promo ni da. Madam promo sumuk thengnare isagi haijaba kari lanthokpi gadauri. Dialogue tiang khasang to jere ke samdi samdaba tiang. Hoi. Tamina se hobiro. Hojare. Hi, sidi tu sana.
이쁘구나. 난 뭐가라 이제 이게 라운 이거 와 이제 라운네. 이거 까리 하게. 예모이. 마시디 다이먼드 텔레스토 라이 아드네. 이슈나 폰체 무슨 일로 라우세 이거 야게 떠보네 니랑보. 아보 떠오르는 시대 가는 다른 따오봐. 텔렌 소리 서로가 뭐야도 서로고디 아동 문나 따스가 라이데. 이제 치다 앙아오고디. 아보 좀 따라 라이도 mayamna tongnayi sida yawningdana tawbani nangbo abo moniyatadi isai khali phangde telen sogi siti phangde ado noina sara angang oideni haideni nang amukene wa haideni ibo idea am leire di sorry no ne idea haidesina moibo akhuigi diamond da enkaroriba Kete Pusarani, Kete Nirmala, Makuyani Dene, Ellen Sogi, number do, a bokido, and the locati on high over. Sorry, no name that China, Anga over China, Nam, the Tigo. I do not the Haraganebo. A shake and the Gigi, Kakabo now, Hoy, Kakana, Simon, Makuni, the high to Hayo. Akui, a boki, I not a gun, I hide the aboki there. Number 10 lokati o ka na haide ba si machi nang ba di adu he ya barana abu ku ahan tumti da gen da leina ba haide na nang silibro sai kan da yi number 10 ko number lo haide da ka do bu ke pu gen da lei boi ba yengoi nani ku ji ni sai di na Karathan Tawbani Kudumak Loina Jenda Tommy Hagana, Law Folk for the Hasibu, Nanguta, the Brana. As I the hungry never, you know, a boat, na hide same Natal, Karathan Tawba had a say, 10 people have not take one on Bong Hasanat not take, Nana Haiba, the King and Nala. Tukaran with the high the door. I do sukarat so need more. I do not nothing that be. I number about tea. I know another than me. You want that my high the a book is saying, some tongue upon the Nelaga. Santa Savan in the Gamada Marine Hungarian. So, a book by the English and where they go. Go, Jeremida. Hello? Ajari makha chathabiyo. Thagachari yamna fazaraba. Dialogue mate ama lanthokpirambani hana thagachari matam suam laisilaktre makha tarakpa angangi thorum sumuk leijari caller ani gumbada khulong saba pijage. Hello. I worry again. Wari libidringai mamangda isagi ming laifam haibiyo adu radio setagi kitang laptop piyo. I away the gay. My own son of Comarco. Hoy. Isagi haijaba talent se sairing haibibra. Wali tawbige na habibani. Hobirasi? Worry is a phone here. Sungsa Sataba. And the woman, Mrs. Sale. Wari haubiro. How there again. Krishna Popa. Dagi. Pom Dagi. Ma Krishna Wari. How does it go? Hobirasi khajitang thujan biro matam sam laisilaktre do caller sumayam ama ngaidana leibirini. Kangsina masan puduna homuthin baselingai nomudon thakri laurawi sinai tabi waina kari yenguna harawi apang khra sauraga
ꯅꯔꯟ ꯈꯔ ꯂꯩꯔꯒ ꯅꯥꯄꯅ ꯂꯨꯊꯣꯟ ꯀꯥꯈꯔꯦ ꯑꯩꯅ ꯃꯆꯥ ꯑꯣꯏ ꯈꯟꯈꯔꯦ ꯃꯔꯟ ꯃꯊꯨꯝ ꯇꯧꯕ ꯉꯝꯕ ꯎꯠꯀꯦ ꯂꯥꯛꯄ ꯃꯤꯑꯣꯏꯕ ꯃꯄꯥꯟ ꯈꯔ ꯆꯥꯎꯔꯒ ꯅꯔꯟ ꯈꯔ ꯂꯩꯔꯒ ꯖꯒꯠꯄꯨ ꯅꯥꯄꯤꯒꯨꯝ ꯎꯔꯕꯣꯏ ꯀꯔꯤꯒꯤ ꯃꯤꯑꯣꯏꯅ ꯄꯣꯛꯄꯒꯦ ꯑꯄꯪꯕ ꯅꯪꯗꯤ ꯀꯥꯎꯔꯕꯣꯏ ꯀꯅꯥꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯣ ꯀꯅꯥꯅ ꯑꯔꯦꯞꯄ ꯃꯔꯨꯞꯅꯣ ꯅꯪꯅ ꯌꯥꯅꯤꯡꯗꯕꯁꯨ ꯇꯧꯔꯕ ꯌꯦꯡꯅꯕꯗꯤ ꯅꯆꯥꯁꯨ ꯅꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯌꯥꯅ ꯂꯩ ꯌꯦꯡꯅꯕ ꯃꯁꯥꯒꯤ ꯃꯈꯨꯠꯇ ꯌꯦꯡꯅꯕꯤ ꯅꯆꯥꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯅ ꯂꯩ ꯅꯪꯒꯤ ꯅꯈꯨꯠꯇ ꯅꯆꯥꯁꯨ ꯏꯊꯥꯏ ꯊꯥꯕ ꯌꯥꯅ ꯂꯩ ꯃꯄꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯅꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯆꯥꯟꯅꯕ ꯅꯣꯡꯃ ꯅꯤꯅꯤꯒꯤꯗꯃꯛꯇꯅꯤ ꯅꯤꯡꯊꯧꯒꯤ ꯃꯥꯟꯁꯨ ꯉꯥꯛꯇꯕ ꯑꯆꯧ ꯑꯔꯦꯡ ꯈꯪꯗꯕ ꯍꯩꯁꯨꯁꯤꯗ ꯂꯨꯊꯣꯟ ꯀꯥꯗꯨꯅ ꯀꯅꯥ ꯌꯦꯡꯅ ꯍꯔꯥꯎꯔꯤ ꯑꯆꯧ ꯑꯔꯦꯡ ꯌꯦꯡꯗ ꯁꯒꯣꯜ ꯁꯨꯕ꯭ꯂꯤ ꯄꯥꯏꯗꯨꯅ ꯃꯆꯟꯕꯨ ꯂꯨꯍꯣꯡꯕ ꯊꯤꯟꯕ ꯁꯥꯔꯤꯕ ꯖꯒꯠ ꯁꯦꯝꯕ ꯃꯄꯨꯒꯤ ꯀꯣꯂꯣꯏꯒꯤ ꯖꯣꯏꯗꯤ ꯂꯥꯎꯗ꯭ꯔꯦ ꯆꯤꯌꯣꯜ ꯍꯩꯄ ꯀꯤꯒꯟꯕ ꯄ꯭ꯔꯖꯥ ꯃꯈꯩꯅ ꯍꯧꯗꯨꯅ ꯀꯥꯡꯁꯤꯒꯤ ꯖꯣꯏꯇ ꯂꯥꯎꯅ ꯑꯀꯥꯁ ꯃꯥꯏꯀꯩ ꯃꯔꯤ ꯂꯦꯟꯈ꯭ꯔꯦ ꯁ꯭ꯋꯥꯏꯗꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯂꯥꯏꯐ ꯇꯦꯂꯦꯟ ꯍꯟꯒꯤ ꯑꯣꯏꯅ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯃꯦꯗꯥꯝ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩ ꯃꯣꯏꯔꯥꯡꯀꯝꯄꯨ ꯁꯕꯖꯦꯛ ꯃꯦꯟ ꯂꯩꯀꯥꯏꯗꯒꯤ ꯈꯩꯗꯦꯝ ꯏꯕꯣꯇꯣꯝꯕꯅꯤ ꯃꯦꯗꯥꯝ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤ ꯀꯔꯤꯅꯣ ꯇꯧꯕꯤꯒꯗꯣꯏꯁꯦ ꯃꯦꯗꯥꯝ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯐꯒꯠꯂꯛꯑꯦ ꯑꯗꯨꯅ ꯀꯣꯔꯣꯅꯥꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯄꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯖꯔꯒ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯚꯔꯁꯦꯁ ꯚꯥꯕꯣꯛ ꯍꯥꯏꯅ ꯁꯥꯏꯟꯁ ꯃꯦꯒꯥꯖꯤꯟ ꯃꯇꯦꯛ ꯑꯃꯇ ꯊꯝꯖꯒꯦ ꯃꯦꯗꯥꯝ ꯍꯧꯕ ꯌꯥꯕ ꯃꯦꯗꯥꯝ ꯍꯧꯕꯤꯔꯣ ꯍꯣꯏ ꯂꯥꯟꯊꯣꯛꯆꯔꯤ ꯆꯌꯣꯜꯁꯤꯗ ꯁꯥꯏꯟꯁ ꯃꯦꯒꯥꯖꯤꯟ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯀꯣꯔꯣꯅꯥ ꯚꯔꯁꯦꯁ ꯚꯥꯕꯣꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯂꯥꯏꯐ ꯁꯥꯏꯟꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯨꯁꯨꯛ ꯃꯨꯀꯨꯟꯗꯣꯅ ꯑꯁꯨꯝꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯥꯂꯦꯝꯗ ꯀꯣꯔꯣꯅꯥꯒꯤ ꯐꯤꯕꯝ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯐꯒꯠꯂꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯀꯣꯔꯣꯅꯥ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯇꯨꯅ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯅꯦꯠꯋꯥꯔꯛ ꯀꯌꯥ ꯌꯥꯎꯅꯤꯡꯗꯅꯕ ꯀꯥꯞꯊꯣꯛꯅꯕ ꯚꯦꯛꯁꯤꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯊꯣꯛꯇ꯭ꯔꯤ ꯀꯃꯤꯡ ꯁꯨꯟ ꯉꯥꯏꯕꯗ ꯀꯟꯕꯤꯌꯨ ꯄꯪꯀꯨꯏ ꯀꯨꯏꯗꯅ ꯆꯍꯤ 15 ꯂꯩꯔꯒꯗꯤ ꯀꯣꯔꯣꯅꯥ ꯃꯥꯂꯦꯝꯗꯒꯤ ꯃꯨꯠꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯃꯇꯝ ꯑꯃꯗ ꯃꯁꯥꯒꯤ ꯂꯥꯏꯅꯥꯅ ꯁꯤꯔꯕꯁꯨ ꯀꯣꯔꯣꯅꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯣꯠꯂꯣꯏꯕꯗ ꯌꯨ ꯚꯥꯔꯤꯗ ꯌꯥꯎꯔꯕꯁꯨ ꯄꯣꯠꯂꯣꯏꯕꯤꯅꯕ ꯃꯤ ꯇꯥꯡꯉꯝꯃꯤ ꯍꯨꯔꯥꯟꯕ ꯃꯤ ꯐꯥꯎꯕ ꯀꯣꯟꯇꯦꯟꯃꯦꯟ ꯖꯣꯟ ꯊꯥꯔꯝꯂꯕꯗꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅꯔꯛꯂꯦ ꯍꯥꯏꯔꯤ ꯀꯣꯔꯣꯅꯥꯅ ꯅꯥꯕ ꯐꯕꯒꯤ ꯆꯥꯡꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯂꯧꯔꯥꯛ ꯑꯃ ꯊꯧꯗꯣꯛꯄ ꯂꯧꯁꯦꯟ ꯑꯃ ꯍꯟꯖꯤꯟꯕ ꯊꯣꯏꯕꯤꯅ ꯀꯕꯨꯔꯥꯏ ꯆꯨꯕꯒꯨꯝꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯃꯇꯧ ꯀꯔꯝꯅ ꯀꯣꯔꯣꯅꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯦ ꯅꯨꯃꯤꯠ 4-5 ꯆꯪꯅ ꯍꯣꯠꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯈꯨꯗꯛꯇ ꯁꯦꯀꯦꯟ ꯈꯔꯗ ꯄꯩꯁꯥ ꯇꯤꯡꯗꯅ ꯗꯣꯛꯇꯔ ꯆꯠꯇꯅ ꯃꯇꯝ ꯃꯥꯡꯗꯅ ꯈꯨꯗꯛꯇ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯦ ꯈꯪꯕ ꯉꯝꯂꯦ ꯈꯨꯗꯝ ꯈꯔ ꯄꯟꯖꯔꯕꯗ ꯉꯥ ꯊꯨꯝꯌꯥꯛꯄꯤ ꯇꯥꯎꯕꯒꯤ ꯃꯅꯝ ꯑꯅꯤꯁꯨꯕꯗ ꯉꯥꯔꯤꯡꯈꯥ ꯉꯧꯕꯒꯤ ꯃꯅꯝ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕꯗ ꯆꯒꯦꯝ ꯄꯣꯝꯕꯒꯤ ꯃꯅꯝ ꯐꯥꯎꯗ꯭ꯔꯒꯗꯤ ꯈꯨꯗꯛꯇ ꯑꯦꯝꯕꯨꯂꯦꯟꯁ ꯉꯥꯏꯗꯅ ꯀꯣꯚꯤꯗ ꯀꯤꯌꯔ ꯁꯦꯟꯇꯔꯗ ꯆꯠꯄꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯅꯝꯁꯤꯡ ꯑꯁꯤ ꯐꯥꯎꯕꯤꯔꯒꯅ ꯆꯥꯛꯁꯪꯂꯣꯝꯗ ꯍꯣꯠꯆꯤꯟꯕꯤꯕ ꯌꯥꯏ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯥꯏꯂꯥ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯅ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏ ꯀꯣꯚꯤꯗ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯀꯤꯅꯔꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯣꯏꯅ ꯈꯣꯡꯕ ꯀꯩ ꯀꯤꯔꯛꯇꯕꯒꯨꯝ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯀꯤꯅꯗ꯭ꯔꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯃꯅꯤꯄꯨꯔꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯗꯦꯕ ꯀꯔꯃ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯔꯝꯃꯦ ꯑꯌꯨꯛꯇ ꯂꯨꯍꯣꯡꯕ ꯑꯌꯨꯛꯇ ꯁꯣꯔꯥꯠ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯑꯌꯨꯛꯇ ꯂꯣꯏꯁꯤꯜꯂꯝꯃꯦ ꯑꯗꯨꯒ ꯄꯣꯌꯦꯡ ꯄꯥꯂꯥ ꯑꯃꯗꯤ ꯚꯥꯕꯣꯛꯇ ꯄꯩꯁꯥ ꯊꯥꯕꯒꯤ ꯆꯥꯗꯤꯡ ꯌꯥꯝꯅ ꯐꯔꯨꯔꯦ ꯚꯥꯕꯣꯛ ꯑꯃꯗꯤ ꯄꯥꯂꯥ ꯄꯩꯁꯥ ꯊꯥꯕꯤꯒꯅꯨ ꯃꯈꯣꯏꯒꯤ ꯑꯁꯥꯎꯕꯤꯅꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯣꯚꯤꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯐꯒꯠꯂꯛꯄ ꯗꯦꯕ ꯀꯔꯃ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯨꯝ ꯑꯃꯟꯕ ꯁꯦꯝꯖꯤꯜꯂꯒ ꯁꯪꯒꯥꯕ ꯌꯨꯕꯤ ꯑꯃ ꯐꯪꯂꯒꯗꯤ ꯑꯉꯥꯡꯖꯩꯒ ꯇꯧꯕ ꯀꯦꯛ ꯑꯃ ꯂꯩꯔꯒꯅ ꯕꯥꯔꯗꯦ ꯇꯧꯕ ꯑꯃꯗꯤ ꯑꯁꯤꯅꯆꯤꯡꯕꯒꯤ ꯕꯥꯔꯇꯣꯟꯅ ꯏꯟꯆꯤ 4 ꯁꯥꯡꯕꯗ ꯂꯦꯡꯕꯗ ꯏꯟꯆꯤ 3.5 ꯊꯥꯅꯔꯦ
social worker bot le mingba amadi MLA kaya su hana lupa kuncapi plek law tharam badu tara chapi aman mad on thanare mahang makhata na sumna hai bu tharam singa sida bhabo haiba amat sangni matam amadri bhabo paisa yamna phangande adubu hojiki bhabo odu yamna kanare law udrabasu yaba bhabo yamna yaure naha kaya su bhabo oningle makok tangba yanaba kokta thun irujare hairi aduga doctor satna maya sapsu yaunare amadi naha kaya su ya sanaba ki de lepnari hairi duribadi phampam da phakmacha ama thaba amadi ni thelamba ubada naha kaya su biti wangnare amoranda manipur bi arangpham allies out apa sabsing asumna hai bhabo ki matang ga ikhu matha sare khando pungamdre bhabo oyada basingna nomu walingaida garmagi yumbuda bad certificate kuthi passport photo size ani dang xerox toraga yumbuda pishan biu asum torbodi bhabo mathang manau line khando pangangani ya sakhibana koktang bana bhabo khnaroi bhabo ki phom phampham singdi thogda bhabo laikai aduga natraga www.bhabok.in na changna nasimak phom lobio masiga loina loijare sayol sida science magazine isindere nada Thagachari Sargi Science Magazine. Hello, Tajari isa Thagachari Science Magazine pathok piramba yamna nungai. Haningai laitana Thagachari mathang dasu anauba ama pubiro. Chayol gi oina ko Diamond Radio gi Science Magazine gi thorom pathok piribani sar se. Thagachari hana haningai laitana ngasi gi damakta di live talent hangi oina collar se lokhatjararoi makha tarak paside angangi thoramda mu khudong saba pichari ado Marak thana atenba break amatang hairaga dialogue mate amatang tawjarake. Mantri Dolan sanadagi samdoga tawjarake. Hai Masi karai dong lagi. Hai, Samuma. Hai, Samuma na mutabri le. Hai. Kai de lagi. Samuma. Kai no, moi pabo, pakau to kauri do bo. Masak ne nei thi. Hey. Nganu man bi. Kari, ai mo nganu man bi kai na. Nang diam phajare he, nakong ne na chirai tang adana. Ai bam ju thibam khanga maroi na. Na buk ne ikang he kang adana. Masak asiga. Ke adanu ni adana. Chirai tang ba ai go nang bu kara lai biro ha ge ha. Nang bu kara lai biro ge ba. Kai do bagi ai bu koi biri adu dia. Kai gi nang di lambi de ke ra ko se chalami ha. Kari, akoi na ke dra kana na ke doino, hui na ke gadro. Ke ra mi na nusi hai na ke do ya ra e du dia. Kai do bai nusi hai bi dai no. Nang ke do ya ra ino ba ha. Masak asiga. Tong nu ko. Nang han mi. Tong nu. Nang gi puk ning gi waron ji nang yam la re hai ri. Nang han mi gi puk ning gi waron ji number. Kai do ra ba. Nang na mingonda 9077 001 kan. Adu chumdra da. Adu kai do ra ge mi adu ba. Nang yam hai re, nang yam la re hai re ko. Nang mingonda hai ngai hai ro no. Chom na ni, moi ba bo. Kari hai ba ai no ji ki do ha. 9077 chumdra da. 001 na nang hai re ni mi hanu bi du da. Nang chai sa da. Adu bu pai lakri hai bro moi na. Kamai na nang na ba hai ra ni kamai na ini. Masak asiga tawjune. Masam ne na mana ani ung katang hauraga. Ma em chori Samuma. Ai na hai du soi la ba. Soi re mi moi ba bung. Adu mai na hai gi dong na te ba. 077 2I2 001. Adu mai na hai gi dam ni ne. Nganu man mi nang bo. Adu hajale wa ta pu kai do ge mi nang bo ha. Moi pa bo. Mi mamang da di hai ra kanu ko. Mi lai jiga da hai Mi ba. nu si na hai mi. Ka yuri ma se. Moi pa bung chirai ta. Nu si bana lore. Thagachari
ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯊꯝꯖꯔꯦ ꯁꯤꯖꯤꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 7630944377 ꯊꯝꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟ ꯎꯠꯊꯣꯛꯍꯟꯕꯤꯌꯨ Hello. 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 Ming Lai from High Siko. Hayrok-tagi Elena kawai madam. Elena, taram noksari kari mathen charage ngasidi. Hello. Ironba. Ironba. Ado ngasigi talent si karino tawgadoy se. Isay ang tasaksayo. Isay, haurasiko dudi. Nangay inata samdula nungkiwari sa pasi. Marim sihena pagdatuloy nandol tiyak nulagli. Malambal nga nugutong buro palagpaganagi. Maphamda maga aiga maga koinare maga aiga koinare sanare lusi wari sanare madam samtang Kitang sang nasak pa yadra bro Elena. Hello Tajari thagachari hainingay laitana kitang sang nasa amagadi hena phajagadaw ni Elena. madam ina pizza pahan jake Hello Kari maming kauge Hayrok-tagi hanali kawai madam Isagi haijabase mayamda karino hujik tahandoise Isay ang tasaksayo isay nebako adudi haurasiko Biday tiro imanasa Jajadaki Biday tiro iman Ay natasabang abarasan Tawjarabang kutinggan Mangol oy nanawa Biday tiro iman Hay nasi uiraga Mindabon daga jalaga Mindabon yogaga Rasa kodi sangla Duna maisa Khang lundagi Biday iru ima Radha kunja chama kunja Gisovadon Govadon yangaga Kutte taishu Paidaduna joy rathe Kunja reki viday Ilo ima Masimana kainari Machaga mamaga Senari asi Puna pam namdam Thadu kadare Sigi viday Uge Machimana kainari Ha iba Nung kirabi Ha pri Lai bhakti Ay din chale vindavana Pona pham dam dam Ado padari Kunsi dai Ude Masima kainare Mangde laire Ganga hitorban Nyurani Purani Antungi namkhari Uningba mai kaida Utaba panglani Pokpagi mahai anjari tunjari Pindi gata mayo nazari Nintaba tunjari Saya matang masih lagi mata Yang fazakre isay tambro not isay tambro Tamde
tamde tamduiro hayengwai อืม tamduineboko yam phajai not isai se ta ba yam nungai adu isai se tammaga yam kana honaradi ko phau tuijani mathang su phajaba masak si ko dudi อ่ะ thagachari hello ฮัลโหล kanano call tawraisibo เดี๋ยวไม่ลองให้ดงด้วยกันเนี่ย ganiya kai mathel jage ngasi พี่ดูกองสูใจไหมเนี่ย kari haiba พี่ดูกองสู peru kangsu sai boko อ่า cha ba hai bro peru kangsu sa ba hai bro ให้ ado ganiya hujik mayam da kai ta handuino อย่าอีเซ่ค่ะเซ่ isai saktuine boko อ่า adudi haurasiko anh đi thăm ơi xin rồi anh đi vào cho ba nâng xin nâng bôi nói thân cho bằng đi ni cứ đưa anh đi mai cho anh cho ba nâng bôi ôi rồi thăm ơi tên cho bằng đi nâng xin nâng bôi nó không cho nghe nó bơ khu đưa nó tung em cho nghe thăm ơi anh đi nâng xin mà đi ngang Ubiro ay mapantong ang ba Sinagaragi Nagdamang pumbang Sinabalagay Nagdamang Kung sinagaragi Nagdamang pumbang Sinabalagay Nagdamang Nilingga suot Hamayahali Minatulay Basing sindiri Tanja amadi bibiyo na Isim si pena Fondong sarage Hayingbam Yes, bye isai phajara kanda kauthokiba maliko ganiya gi se taba yam nungai re ganiya isai phajaba mako mayam da ta lamba thagachari mathangi kolar da gi muktar siko dudi hello Hello sagi ming lai from high siko ha kai ming kauge Bubuk tay kun kai lam dagi ming kari kawe haba Kun Kangabok tay ne khanga bok tai kari maming kauge Kun kagawe monica adudi Aw karino ut kadosh taw gadosh telen Sayeng saireng haurasiko adudi Hambang terpilai nasi aina divam jaya Sesebuti ngam jaya isi ayah hapan Angabat hamban Kesan hati hamban Ay diloynya pamjaya Luai re thagachari monica hello Hello kana oirabano Thôi la Kailaktagi thoisla kairaktagi thoisna maram yam hokpa maliko maram mokpro
เอา ꯑꯗꯣ ꯊꯣꯏꯁꯅꯥ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯀꯔꯤ ꯇꯥꯍꯟꯗꯣꯏꯅꯣ ท่าบนจอด ꯊꯥꯕꯨꯡ ꯇꯣꯟ ꯇꯥꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯍꯧꯔꯁꯦ ท่าบนจอดจะจำนำดีโปรดิเกปูบีสนำน้ำดิเกให้บุญจะรู้อมตะท่าจะมีท่าบนจอดไอ้เลี้ยให้เจ้าเลยจ้ะเจ้าไม่ใช่เรื่องท่าเลยจ้ะท่าจะได้ดักกล้วยด้วยนะมาม่าจะให้บุญเฮรักกันมาม่าจะให้บุญปูรักกัน Thank you ยามให้ก็แรมส์ทีบก็ทวชนาบุสคูลจัดแล้วบรอ จัดแหละสคูลตะกันนาทินบีเก ปานาทินบีเอดูดีปาก็มาก็กันนานี่เห็นนุกสีเกฮะปาเนี่ยเห็นแหละอันนี้มักนุกสีดงนี่ก็มาสู้ปาสนุกสีดงนี่ก็อะดูดีมาทั้งกี่คนแล้วได้ยังมุกตาสิโกทอยสนาไปฮัลโหลไอ้ลำงานที่เกาเวที่ทำบ้านเกาวีเลยนูสิอังงานไอ้นาดีปั๊มได้ดูเช็ดปบูดีงำจะได้อีสิงยายได้สับปนะอังเอาไปทำบ้านต้นสัตว์นาดีทำบ้านอังเอาไปทำบ้านต้นสัตว์นาดีทำบ้านไอ้ดีเลยนะปั๊มใจดู thank you ลำงานพิเศษให้ยังไงเจ้ารักกันอยู่ด้วยเนาะไอ้ร่าpolice สวยด้วยเนี่ยสกูลการะบ่ฮู้สึกบ่ตาเด้ไกสกูลตะตำบ่สนาตุมบิดาลำงานพิเศษมารำยามโมอมดาวมาเลโมกปราโมเอโมกกระดงนี่ก็มารำโมดีมายามนั้นลอยนุกสีด้วยนี่ให้ยัง police โอยบ่ได้สู้ police อาสาวบ่อยด้วยเนี่ยบ่ก็ถ้าก็จะรีมาทั้งกี่คนแล้วดามุขลงจับพิเศษกี่ฮัลโหลนิดามิงกะรีเกาเกตันยามเอาอะไรแค่โรสบินากะรีเตโลนะตอด้วยเชใช่แล้วก็ที่เจอเกฮาวริสิกว่าดูดียาดีไลมอนดาซิโรจินดาซาดีไฮซิโรลิลิฟาใจไฮอัตย์มาฟังมาม่าดาซิโรลิลิซาดีไฮซิโรจินดานัตนาไอ้น่าเรียนเจ้าละก็ซิโรจินโดกาดละนี่เลี้ยงว่าจะกันเข่งจั่วยามพัชเร่เสียงที่พยายามน่ะสุดทุนทีเดียวก็ถ้าเกิดจะดีคลาสกี่อาการเกี่ยวกับปอ3 คลาส3การะก็สกูลเดตัมบโนที่เรียนใช้ที่อังกฤษสกูลดะอะโดอิชัยสักปฏิให้บรอให้ยะอะดูดีมาทั้งอีเดีใช้มุกสักสิก็งั้นสิใช้เรื่องพจับอามาทีระบันินะฮัลโหลกันเอาอะไรบ้างโน่ซัปปัมดากีเจนิตาเปรมิตาเดบิตาใครดูด้วยเนาะใช่สักด้วยเนี่ยอะดูดีฮาวราสิโก้
Phong lang la hang yage na yum mai ke ta la so la na lei ba lam nen da cha ri ba tha do lo ka ba su le ke nang bu na na dum le na ra su ha mo di mari amma I am le pu wa ri da o pi ba ma ha la su li bi ki a dong ai gi sao cho long nghe na cham na bay wari su tôi ta ra quan ta fa I to pa la ta ba iga khai na ba ma chim ma nào sẽ na ba mai te na ko ki ba sa na kha sa ki ba ko ba ko gen ki ba kang lei cha sa sao ba ko gen ki ba kang lei cha sa Kau basu, ay kitang bulan na dun, lay na tasu, kamo di mari amma iram tipuwari do. Namidang na lenda, marak tuya to ganda, hit na ko kiba, like nga pamari na thangita. Madam Kagno Sindaragi. Isay yam hayang wai chawraga isay sakkiga na khan bro. Madam Khande. Khande. Ado isay si kanana sa uharaga. Hoy pa hello. Hello? Hello, kari maming kauge. Satam na yun tungkol. Isagi haijabase hujik mayamda kay tahan doino. Isay sakya. Isay oina sakya. Adudi haurasiko. Hoy. Nung jagi thamoy tinday kakibat tinday na tan chay si magi thamoy yung na thamoy jagi khoy dana kakibat tinday chay na sao su ai sao ba thầm điên ta đã nghe nắng bay chinh nung si ta chú thầm điên ta đã nghe nắng bay chinh nung si ta chú thầm điên tình rơi ai đi tụng sẽ tình rơi ai đi tụng sẽ để đón sao lên sân dài đi Thagachari. Hello. Call tawraisibu kana oirabano? Khongjomdagi Anjali. Khongjomdagi Anjali. Kay jang sage? Ironba chare. Ado Anjali hojik mayamda kay tahan gani? Isay. Haurasiko? Hauragyo da. Haurasi. Khalina Cao em lôi nè nắng na Nốt na hai khi đại Na ngon na Kung si hai na Ahin si na lat pada nang di Amun keda di sumene Nang di marthong da bada Sumbangang darene hayam de nang nai Inilang kaino hayam di nang na Ashung na lap na ramliko Nung yuna lap pada ngati yam baka Amang balat samonji Uva fangduna Alibadi aini nang nakali Ay khali nang nalalibani Aranda ay sunat Aranda di matang
Nangini no yengli nangi wahi taningli nangina sa nangina lainingli aina kawang kawari duna hainam dalai hori aikot nungshya shwa nungshya rumre namre anjana bangar khali nangaiga chusigi wakata draba thamoshina lan khalbani hairambe nangai iya kaino hairamadi nanga ashuna lamar thank you madam ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯟꯖꯂꯤ ꯏꯁꯩꯁꯦ ꯀꯅꯥꯅ ꯁꯛꯄꯅꯣ ꯈꯪꯕ꯭ꯔꯣ ꯆꯤꯡꯈꯩ ꯆꯥꯡꯒꯝ ꯌꯥꯝ ꯐꯖꯅ ꯑꯟꯖꯂꯤꯅ ꯉꯥꯡꯊꯣꯔꯛꯑꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯉꯁꯤꯒꯤ ꯑꯉꯥꯡꯒꯤ ꯊꯧꯔꯝꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯂꯧꯈꯠꯆꯔꯔꯣꯏ ꯑꯉꯥꯡꯒꯤ ꯊꯧꯔꯝꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯄꯥꯏꯍꯟꯕꯤꯌꯨ ꯄꯥꯏꯍꯟꯕꯤꯌꯨ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯇꯥꯔꯦ ꯇꯥꯔꯦ ꯏꯁꯥꯒꯤ ꯃꯤꯡ ꯍꯥꯟꯅ ꯍꯥꯏꯁꯤꯀꯣ ꯂꯩꯐꯝꯒ ꯖꯝꯈꯨꯅꯧꯗꯒꯤ ꯃꯥꯏꯕꯝ ꯅꯟꯗꯦꯁꯣꯔꯤ ꯀꯧꯏ ꯅꯟꯗꯦꯁꯣꯔꯤ ꯃꯌꯥꯝꯗ ꯀꯔꯤ ꯇꯥꯍꯟꯒꯅꯤ ꯄꯥꯎ ꯑꯝꯇ ꯄꯥꯖꯒꯦ ꯄꯥꯎ ꯄꯥꯗꯣꯏꯕ ꯇꯥꯊꯣꯛꯁꯤꯅꯦ ꯑꯗꯨꯗꯤ ꯍꯧꯔꯣ आकाशवाणी इम्फाल हौजिक 3:00 पाव पाजरी चुरकी चुमचांगी चावना चुरकता चुलचाब चंगदा चैतुप चारा हलखरे नुपानी नुपीनी खंगदबा खंगाव सेप मसंग काप करन कैनोम चागे तरु अमदुना फार सेंटोनग्रे नुपा अमा थौरी यानी तरमदगी थउ काबाई तरन मयुंगदमु हलखरे मसक अजीगा पाव पारी जीगा खेतला येकवा मीदो एक मानगे कइनो नंग हाइदो आई पाव तागे हाइबा सगेंग हाइ नंग तादसु मी म्याम ताबिनबा लै नि लोइजरे मे लोइरबो नंगी पावसिबु कनाना इबिरिनो कनाम से इबिरा इशाना इबो ममाने इबिबने ममागी ममिंग दी करी कौबा तारु क्लास क्या कारगे नंदेश्वरीबो 6 क्लास 6 कारे कई स्कूल दा तंबनो हाई स्कूल दा इनाउ पियंगा तौबनी हौजिकी दो इनाउ पिगी ममिंग दी करी कौबा लिंदा मेधा लिंदा ब्रिंदा लिंदा सॉरी लिंदा हाइबको याम फजख्रे अदो खितंग सांगना तौरदी हेना नुंगाइदौनिको मी अमत्तगा तौगे कइनो तौदुसे डायलॉग लो कोन जेंगमगी अदुदी हौरसी इनाव कइनो नंगना थेंगिदुना इचे उच्चा वाइतने कइनो न अदुदबो अदु थेंगो चनरिबो कोई आ इम्फालददी बिमना पेंगी बिमना इचे कोई सिदे दिजतुना थेंगी दिजतुना लोजेमे याम नुंगाइरे लिंदागा मंदेश्वरीगा पाव पाबदसु डायलॉग मते मादुगो लोसिलकपथसु डायलॉग मते मा पुना तौमिनबा थागतचरी ngasigidamakta lepa laitana pung 2 dagi sandokjarakliba live talent han amade angangi thauram matang asida loisinjare thauram sing asida saru yabirakhiba caller sing amade thauram tabiriba singbu diamond radio gi makedagi hana thagachari mathangi nomaijing numita mayam puna muk thengnamina sing ngasigidamakta di matang asida loisinjare
ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯇꯥꯍꯟꯖꯈꯤꯕꯒ ꯂꯣꯏꯅꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡꯁꯨ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯃꯇꯝ ꯌꯧꯁꯤꯟꯖꯔꯛꯂꯦ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯊꯧꯔꯝꯁꯤꯡ ꯑꯃꯨꯛ ꯑꯗꯣꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯑꯌꯥꯕ ꯃꯌꯥꯝꯗꯒꯤ ꯂꯧꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯗꯤ ꯅꯤꯔꯃꯂꯥ ꯊꯥꯡꯖꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ